Manipuri University Complex ki lambi sembi da bagi wahauda maheroi singna lambi da low lingduna kongjang sangsinkre University asidagi thamaiban fawdopa yariba maning thamba gate su tingjinkre Kongjang aduda Mathematics Department ki class representative oinam kevana hauzi khoyathongi convert semba loidabana maram oiraga lambi chathok chachin tawbada University manungi lambi asi sizinari maram asina University manung asi University malaktaba highway amagi fivam da lakle masigi mathakta lambi asi Fawdok Fawzin Tawbagi Chang Hengalakpana Gari Mangba Amadi accident Topagi Chang Su Hengalakpadagi Get Asi Tingzin Duna Lambi Asi Fawhan Danaba Haina Fongdoki Mahakna Makata Duna Nong Kitang Hek Jubaga University Asigi Lambi Asida Chatok Chachin Tawbada Kudong Chadre Masigi Matakta University Manung Asi Narak Mongsong na Pik Thale Governor Amadi Mari Lainaba Singna Mahairoi Singna Tengnariba Kudong Chadaba Sing Asi Kokhan Rabadi akan bakongjang sing changsilak lagani hairakli Manipuri University campus asida chieliba lambi ase highway nateba mayam khangbigadaba amana aida sigi sida khoina lambi je khitang lambi gi fibam ase khitang phagalnai damukta lambi je ngasi khoi block sinjera kan sida hoi chumbudi chumme lambi budi lambi ne tawudabu khoi satroiba khoi je khitang khanbiyoba lambi thingai se Satra Singida, Asopan, Ozasing, Asopan, Kam Europagineba, Silambis, Tongan Ba, University Marilena, Ozasing, Nataba, Satra Singata, University Marilena, Tongan, Camaroma, Irishoba Chenzele, Otobo Chenzele, Tongan Ba, Garim, Chenzin, Cotinam Tore, Maramaduna, Asuma Camus, Chenzin, Nasamarama, Kansida, Nasagi. Lambi se asuki mati yam achin memo heleba ta senamak askuigi khuatong da sani to riba kalver si ya atu matam lo silaninge